ꯑꯗꯨꯒ ꯃꯅꯤꯡꯗ ꯃꯃꯥ ꯂꯩꯔꯦ ꯃꯃꯥ ꯍꯥꯏ ꯇꯧꯔꯣ ꯉꯁꯤꯗꯒꯤ ꯃꯃꯥꯒꯤ ꯄ꯭ꯂꯥꯁꯇꯔꯗꯣ ꯀꯥꯏꯔꯒ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯐꯖꯅ ꯑꯣꯏꯔꯛꯀꯦ ꯉꯝꯃꯗꯣꯏꯅꯤ 무릎 손에 손가락이 안 좋아요. ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ मैम पुनःको एपुतिन आउगी चैनल तराम नोक्सरी मैम ngasiजे अखोय खुराई चली खुराई चटपै मरमने कइनो हाबदा कक्सिंगी ममासे मागी खोंगजे प्लास्टर तौ लेरमे मरमदि लैथेकना फ्रैक्चर होबे को अदुगी प्लास्टर हांगबदो अदु खुराई दनि चलीसे सोमदा सुरस्ता थौरी अदुगा मनिंगा ममा लेरे ममा हाय तरो ngasiꯗꯒꯤ ꯃꯃꯥꯒꯤ ꯄ꯭ꯂꯥꯁꯇꯔꯗꯣ ꯀꯥꯏꯔꯒ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯣꯀꯣ ꯐꯖꯅ ꯑꯣꯏꯔꯛꯀꯦ ꯉꯝꯃꯗꯣꯏꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯍꯦꯔꯣ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯔꯣꯅꯥꯜꯗꯣ ꯍꯥꯏꯅ ꯏꯊꯥꯏꯗꯤ ꯃꯥꯅ ꯍꯥꯟꯅ ꯑꯩ ꯂꯥꯛꯄ ꯅꯨꯃꯤꯠꯇꯩꯅ ꯑꯗꯨꯝ ꯏꯝꯐꯥꯜꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯔ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯥꯟꯅꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯕꯦꯔꯥ ꯑꯃ ꯏꯀꯥ ꯀꯥꯔ ꯃꯤꯗꯤ ꯑꯗꯨꯝ ꯈꯔ ꯄꯣꯁ ꯇꯥꯕꯅꯤ ꯃꯁꯛꯁꯦ ꯅꯩꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ खुराइदा चली मफमदो अदु यौरकाना ममागी प्लास्टर कायबो खोपा अदुगुमदुजु यारगदि क्लिप कैदुजु नमगा हापक्के अदुगा ममागी काम नुंगाय नुंगायते दो खंगनी ngasiदगी खरा ममागी सी काय दी प्लास्टर से थुगाइरगदि पाइ संगनी हाय तारे को अदु मदुंगा हायंगदगी सुरेशका खोइनी सिबारनगी खोंगसा थाउरनी हाय तारे मैम अखोई हुजिक खुराई कोनसम लेकाय डॉक्टर रोमेन मनाक्ते यौरेबको अदो एड्रेस तुजु मैम द फजना सी साइन बोर्ड से उत्पिरमगेने उच्चरकपनी अदो अखोई हुजिक गाइरी अपॉइंटमेंट लौरे मी खरा येंगी हाय अदुका डॉक्टर रोमेन ना थोकलागा का येंगनी अदुका का मतुंगा करी कमाई तौबायना को अदो सिदा अखोई लाक्तना ममागा अखोई फमिनरा गाय मिनरी हाय बतारे मैम 734 34 766 हुजिकना मैम डॉक्टर रोमेन की असिस्टेंट अमा थोलक्तुना ममागी प्लास्टर से कक्पा हौरे कागा लोरे मतुंगदा डॉक्टर रोमेन मसा मक थोलागा येंबिकेदौ माले हुजिक प्लास्टर कक्पा हौरे है बतारे मैम मैम प्लास्टर कक्पा लोरे अदुगा पुथोखरे है बतारे ममाई खोंग से हुजिक डॉक्टर ना लागा फजन येंगनी डॉक्टर रोमेन ना अदुगा क्या इंप्रूव ओय दे हाय हायरनी हाय तारे मैम मैम डॉक्टर रोमेन थोकले अदुगा चलहंदना ममाबु चेकअप तब होकरे सिन मैम आइगी मणिपुरसु इमाबु येंबि बताय असम द जय पोपी इमाबु येंग बताय आदि पोकमिनबो ngata ima na tre simba ami mani na ko responsibility je mama na so mama pubi ga da bani ko khong je yeng ba na aduna ngasi mama pur la ga doctor ga jwai sana na ho improve oi ra tamna tamna khara chat pa ya ni adu ga hidak lung ta khara tha ni adu ga cha ba thak pa ha na thingam ma ju hujik thingaro hai ba ko khar khar loi cha ba ya ni doctor romen ju yam free oi yam comedy oi yam na adi cham me ai ta yam nungsi
ꯁꯤꯅꯤ ꯃꯌꯥꯝ ꯃꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯦꯁꯤꯁꯇꯦꯟ ꯁꯤꯁꯇꯔ ꯑꯃꯅ ꯃꯃꯥꯒꯤ ꯈꯣꯡꯗꯨꯕꯨ ꯑꯃꯨꯛꯀ ꯀ꯭ꯔꯦꯞ ꯕꯦꯟꯗꯦꯖ ꯀꯟꯅ ꯐꯥꯕꯤꯔꯤ ꯑꯁꯤ ꯀ꯭ꯔꯦꯞ ꯕꯦꯟꯗꯦꯖꯁꯤꯗꯤ ꯈꯔ ꯅꯤꯐꯥ ꯇꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯈꯣꯡꯅ ꯆꯠꯂꯁꯨ ꯈꯔ ꯈꯔ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤꯁꯇꯔꯅ ꯀꯟꯅ ꯐꯥꯕꯤꯔꯤ ꯑꯁꯤ ꯐꯥꯔꯒ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯛꯆꯤꯡ ꯍꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯔꯁꯅ ꯀꯟꯅ ꯊꯧꯔꯤ ꯃꯥ ꯊꯧꯕ ꯍꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯣꯝꯃꯦ ꯁꯨꯔꯁꯀ ꯄꯨꯜꯂꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯔꯦꯁ ꯂꯧꯋꯦ ꯃꯅꯤꯡꯗ ꯃꯃꯥꯁꯨ ꯍꯔꯥꯎꯅ ꯀ꯭ꯋꯥꯒ ꯎꯝꯊꯈꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯃꯃꯥꯒ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒ ꯁꯤꯃꯥꯅꯟꯁꯨ ꯍꯤꯞꯄꯤ ꯀꯟꯅ ꯃꯥꯁꯨ ꯋꯥꯔꯦꯗ ꯄꯣꯊꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯛꯆꯤꯡꯗ ꯍꯥꯏꯊꯔꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯅ ꯈꯔ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯕꯅꯤꯅ ꯍꯧꯖꯤꯛ ꯍꯌꯦꯡꯗꯒꯤ ꯈꯔ ꯀꯣꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯔꯦ ꯃꯌꯥꯝ